Malem Prithibi asigi politics ta ani suba lanjau adugi matungda Cold War adu bipolar ni haibadi Malem Prithibi asi US ki block ta leiba lam mayam ama amasung USSR gi makha da leiba lam mayam ama masibu aikoina capitalist block amasung socialist block haina khaidoktuna laukthok taba lan manungda ungkhatnaba kaya ama thokhi masida yaudaba misang sungsinaba Asia Africa gi lam mayam amasu non-alliance country haiduna leirami adubu 1990 gi matung adwaida Russia si kaikre masigi matungda America sina malem masida matumta lam mayam asi mahaki makhada thamnaba unipolar politics tawduna lakhi maram aduna ni malem Prithibi asida globalization haina hudokhiba adubu thajaningai oidaba amana Russia sina malem Prithibi asida mahaki pangal sakti asina hanthakhraba sontakhraba matung adwaida China na Malem Prithibi asida matik yamna leiduna Russia gi mahut chilakpa asini ngasidi Malem Prithibi asigi leibak kaya amagi manungda sakti leiba inak khunbagi lamgi mathang manauda China na makok leiduna America sibu namthakhre America sina China bu namthanaba honabada mahaki strategic oiba partnership mayam ama semmi maram masina China na Asia sida leibanina Asia gi lam India amasung Japan jauna atay country mayam amagasu nakna tinay masi China gi yenglaga tawbanina masigi matang asida China nasu aduki matik lumna lowi Malem Prithibi asigi Cold War gi manungdadi India su Russia ga yamna nakna chatminay Indo-Soviet Treaty 1971 phawba leiduna Russia na India bu ngak selaga laki maram masina Pakistan gi lal China gi jengchinaba pumba adu ngak tuna lakhi ngasidi India su mapangal asi kangkhalakpana maram oiraga hana atopa lamgi Mityengda hingdre adubu America sina China bu tathibada India ga punna chatminabagi mathau tabana ngasisu America ga India ga chatminari America na China sibu namthanaba honabada China gi manung chaliba Tibet ta lan toholli madugi Tibetan mayam ama Dalai Lama yauna India gi lengakna makhoi lising taramu yokpi thakpi duna thamki adubu fail oiki aduga nakan amadana India na Russia ga mari asi nakna chatminaba matamda America na nagagi lalhauba sibu saugatli ningtamba phangba taragadi China gi yenglaga naga independence semduna lamga samnaraga leiningi adusu fail oiki makha na America sina Myanmar gi democratic movement dasu amuk saugatli Aung San Suu Kyi da project towi adusu fail oiki aduga haujikna Myanmar gi khutlai paiba lalhauba gi lup PDF ta Laan gi kusukulai kayaba pisilaga Myanmar gi military junta sibu namthanaba kanna hotnari masigi manung chana leiba CDF adoni haujik Manipur romda atopa lam chinkuki gi oina semnaba hotnabada aikhoida wathok oideba asi America amasung India gi lalong asina China na khangi China na kari towi haibasi yengsi tasengna hairabada China na India sibu sakhatpa pamde masigi maramdi Asia ta khwaidagi chawba China gi yeknaba asi India ni India su China na haiba amata tade yade India na software gi lamda malem gi oina top ni China na hardware gi lamda malem gi oina makok ni laibak ani asi punsilaga malem gi kaithen asi paisin si amuktang khudum chanchi haibada India na yade China gi pot mayam ama India gi kaithen da ben towi aduga amuksu India sida leiriba China gi Tibetan mayam sisu China da amukta halanko haibasu yade China gi mawa tabide nakana maromda India na America ga nakna punbasu China na kaya pamde yaningde aduga China na hena India da nungaitaba waroba amana India gi North East thangbada leiriba indigenous people mayamasi mainland India na nathaibiba hanthana ubiba Mityeng changdaba sisu China na India da hena nungaitaba waroba lei masigi maramdi North East lamdamgi miyamasi China ga e mari leinai maram asina China na North East lamdam masigi miyam masibu Mityeng changi matang asida India gi tongan ba state mayam amaga yengnaba taragadi North East ki lamdam asidi sokhatpagi chang aduki matik watle resource laikhraba lamsing asi namsillaga thambiri loilam amagumna ahenba India gi mising mayam ama accommodate tawraga thambi mapandagi mitop ka henna changbadasu Mityeng changbide yengsinbide captive market asidagi na thuk hande lainung da leiriba mineral kaya ama resource kaya ama
lamdam masigi kanaba phanghandabida lawthoknaba hotnei haibana chingba kaya amasu lei China na India gi North East lamsinga koisilaga leiriba kilometer 3,415 asi paisinaba hotnei China na Nepal Bhutan Myanmar amasung Bangladesh ka mari phanaba hotnei masigi sumathakta India ga yumthangnaba leibak ama oiriba Sri Lanka gi hitangpham kaya ama matamga chanaba mawongda semlaga Rangoon gi hitangpham ga ani asida India gi samudra gi lambi asi pumba control tawnaba hotnei ASEAN gi lam tara ga leinaba marida karbar kaya ama chauna tawi madu India na ngamde masida India gi oina khara kana bayaba South Asia gi lamsinga leinaba mari adusu China gi sarolangda Pakistan gi India ga thangsatna halli South Asia da leiriba leibak kaya ama India ga mari phalande thajaba pokhande India gi North East ki lamdam asida tungan ba resource sing thau uranium chromium sana phawba phanglamba yai haina pari masiga loinana hauriba harbel mayam ama khudimang asi phajana lawrakpa matamdani India na super power oirakpa yai haina pari basi North East ki lamdam asidadi Manipur na first oidoini masisu haujingmak oina natural gas mayam asi lawthoktuna sak thongna bagi pipe ta yum da electric lakpa sumna prepaid ka tawraga hongna phangba yabagi oithokpa su lei tawge haiba farm mayam ama kiu da leiribani maitai ge entrepreneur mayam ama su yauri adubu amata lawthokpa ngamde masigi maramdi tongan ba lalhobagi lup mayam amana hairiba resource ki lamsing asibu ngak selaga lei phangliba thau Tamenglong amasung Suruchanpur dagi saruk kharani uranium asina Chandel dani aduga ukhrulna chromium ni ningthi turenda sana khonmada phangliba asi turel asigi haurakpham asomdani madu oiba taragadi lalhauba sing loisinba khani thokliba chinggi district kaya ama khaidokpa India gi thausin thorang ngaktani tasiyangna hairabada India na khwaidagi pamliba asi Manipur asibu saruk ahum thokna khaidokpa aduni masigi maramdi kuki gi homeland da uranium naga gi homeland da oil gas loinana chromium sana adubu ipa ipuna sana lok kaurami mafam asi makhoidani mataw asumna Manipur asibu furup mayam asibu khaibung tana halaga India na masigi khudungchaba launaba honarakpagi thausil amagumbani masigi matang asida haiba taragadi tasingna haujikki Manipur gi Laan asidi proxy war amani India lengakna Laan asibu tokhan gi haina khanma matamda tokhan masu ngammi nakan amada ZRA gi president Thanglinpau Guite asi ngasi jo mayam asina punsinbagi mastermind ama oiriba asi suda leiba UPF ki kangpu ngaktani mahak asi Myanmar gi Pangwel village ki Tonjang township ta pokpani 1990 atuaida Jomi National Congress ta vote karaktuna Myanmar da MP oirammi irang kaya ama sagatlubagi tanthroktuna 1995 ta Suruchanpur da leiba hauki aduga 2019 da Central Lenga ki Deputy Secretary to Government of India na Manipur gi Chief Secretary da legal action launaba Home Ministry dagi se ithaba laikhrabani phaba khotpadi pau ta khidre BJP gi MP gi mirep ama oikhiba Benjamin Matte thangatuna ticket pibi naba Home Minister Amit Shah da taknaba sithiga di laikhi mataw asum tawna Thanglinpau Guite asi kaya da chawkraba misak amano nongmai paiba kaya amana mahakki matungda national level gi thaktana politics state su politics popi gi lei phajana satpa laikon singmai mahakki mapu ngaktani maru oikraba home department su tinajaba Manipur gi yaitong phamdongba kaya ga su tinajaba makhutta paisa mapun pakhang le sabi kaya ma su sangu achoubu leader amani mahakki ngaktani lairik haiba national media amasung civil society wari asiga Manipur gi wathuk asiga kari mari leinaraki haibasisu miyamna khanbiyu masidi tasyangna ubada ludre haina khalli kharadi kupna yengba changi masigi matang asida iseng sengna hairabada Manipur gi lalhauba kaya ama changhandanaba sambal khaba security force kaya amana koina ngaktuna leiba aduni handaki irang manung aduda lakhiba security force mayam adudi ngamkhai ngakhanba khakchani irang asu blakshinaba lakba natte madudi malhanbani masidi hanadagi ngamkhai sing aduda lalhauba sing
lakhandana sangba amasung khutthoknaba si suda leiba kangbu aduni sinkuki gi militant sing aduni India gi internal security ngaknabani masi national gi oiba interest amani tawpham thokpani adubu makhoi gi jo mayam ama punsinbagi mingda Myanmar da khatnaba Bangladesh da khatnaba amarom da kaide Mizoram gi di amha gi amha tare akaiba leite adubu Manipur asida ethnic cleansing tobada yengthoklaga leibadi tawpham thokte oigadabasu natte Myanmar amasung Bangladesh ka lan soknaba haibasi araiba natte Laibak ani asina lan soknaba taragadi China na tumina leiroi mahaksu yaurakani Bangladesh ki su Rohingya mayam ama lan gi training piribasi matang sana sisinnarakani masi khangmana su oiramba yai Myanmar na Rohingya khara leihanba horiba sisu masini matang aswaida jogilam jalengam haina tonganba nation state ama sema ngamba taragadi Myanmar na masibu thengnahan mahaibasi China gi lalong singda khara di maithi maram asina US amasung NATO na phawada interest leiba oigani aduga China gi su Asia da leiba US ki partner oiba lam mayam asi kanna singnaba ngamdabagi maram aduna Pacific Ocean da chatpada apanba leiba taragadi China gi economy da akaiba lakani Indian Ocean da control tonaba honaba ngamloi isam samna ungkhatnaba asi lepa leiba natte adubu maru oiba wahangdi khudimang asi gi lanbung asi India gi North East lamda thokadra haibagi jingnaba asini nakanamaramda South Sea asida ungkhatnariba China amasung mahakki mayokta leiriba Japan aduga atei lam kharadasu India gi agani missile yonbagi wafamsu lei Mityeng khomnaba natte adubu China na lumna amata lodri